हाइबसिदगी हेनबा लेते हाइनरिबसी असेंगबमक्की अचुंबा जातनी अतोंबीना फजना लूना तौबी हाइदुनसु मसादा इपेन पेंजबा ngamjade अपोक्पी ममाना ngang चैबा मतमददी ngahak saurasu ngahak nungaitaba poklabasu mikup khara leibaga hekta kauthokiba ngammi adubu mama tona chaiba ngangba matamdadi macha oibasingna thamoida adum chusinduna lei wahai singdu kauthoke ngamde wahai amakhakna punsi chupa mama tonbu nungsiba ngamhandi chap manana poktaba machana mama tonda ngangba matamdasu thamoida hekta nungai handi maram sidagi thamoida leiramba nungsibadu hantahalli apokpa mamaga machagagi marakta phana saunarasu thamoida achetpa mari ama adum leinabana kaukthokpa ngammi adubu atombi mamaga machagagi maraktadi thamoigi marisi khajik watpadawna kaukthokpa ngakpiba haibasi kaya ngamnadi maram asidagi mama macha oibagi maridagi lapthoraktuna yeknabo ahelai मालेम स्कूल हलकबगी मसादु इचोक चोकथै हाइदना ngahak hipke haina hippada adumak tumthakibani mana mikap thorakpada numidangi pung 6 taduna lerami ai dum tumthakra malene sidi thengamani masadu tingli yangli duna mamit singhalli karigumba ma ningsinglai magi kadu koilei leiduna yengi kadu sumai thalamde imamamduna leibana kaya mayik sengna udi haugatuna mai thali hojik amuk koilei leiduna yengbani adubu karim leirambagi mami tadi to floor tamna praprak jengkhalai makhada leiringaida nong chubagi makhon tadi mana mathak yorakpadadi ngasai mana phoramba phiru loina chotuna leirami mana tumlingai phanakana chokramali nongdu hojikta khara patharakpa oiramali ngasai mama tongi amadi machegi su phirol do phawobani hojikti magi phirol khak lerami moigi di lausin khramali apoku macha natrasu phane nungsidrasu phirol sida di lausin miramba yabani hairaga nonglakta phirola chotpadu loina lausili aduga makhada puthaduna kumlai magi ka yorumdai adwaida kebi sumathakta karai malemna masa achotpaduna phirol achotpaduni machum oror takhai kumlakpadu ubada kebi isau langba horai hai kaina toidubo malem tamna dum khumlai philo silobani atuni ne hairise achotpa phirol dudi imung sida kedobai pusilai no matak tadum thamba yadro imung sinana no mada taibi bro nangna taibi dabani na wairam taiba imung loisinbagi awabadi khangdrene na phise nongloi chotlen tawani hai ngasadagi aina ngang se nang kai oina tage ha nong na chotlaba phido muk imung sida pusilaktrasu adum chotlalaga thanamba yadroba school uniform yauri hayeng setkadaba adugi nangaroi dry tawgena puthorakpani machin ka sikhumba sunek leptene nangi phirol duna maru kayam oiredana ha top floor sida nangna libliba mafam du phawba kayam chatlagi achotpa mafam se nangna teithokpi gadro aikhoi wana bisili natraba aikhoi ni yum sida mikup amata phamaga leiba ubasida nang thaba hapiba natro nabuk to phatabani na malem mathong maram khangdaba wa mayam hairani khangbana wa samjilai yani ai dum dai thoke phisiana dry tawrukhige adu loi tairage phi dry taw bagalai si hana tai thomu hoi phise aigi ka da thamukige ai ngai ri bani sathok lau ko phat tholaktrabadi ne aina kai dogi ngu malem magi ka da changduna phirola chotpadu thanamduna amuk phat tholai aduga wiper lauduna achotpa singdu taithokpa hawi nongsu phathakre malemna waite budu tangkhai chalakpa dwaida ibohal su thabak halai machada karigumba wa khara haigena phirolga homdubi karakpani machana tawramliba matawdu ubada ichaton kebi ibohalgi makhon tabada hana leiramba phibamdu phat honglaga tawsinnarai aima makhoi baba hanbira abro malem se mapada haipit yenglai ibohalna ichaton karino tawribado kebi na marak thatli ho magi uniform do ngasai mathakta phoramba male akhoi di khangdadana lausi laudre
ꯅꯣꯡ ꯀꯟꯅ ꯇꯥꯈꯤꯕꯗꯨꯗ ꯂꯣꯏꯅ ꯆꯣꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯂꯧꯁꯤꯟꯕ ꯀꯥꯔꯨꯕꯗ ꯃꯁꯥꯁꯤꯁꯨ ꯂꯣꯏꯅ ꯆꯣꯠꯂꯒ ꯀꯨꯝꯃꯛꯄ ꯑꯗ ꯁ꯭ꯇꯦꯌꯔꯁꯤꯡꯁꯤ ꯆꯣꯠꯂꯦꯅ ꯑꯩꯅ ꯍꯧꯖꯤꯛꯇ ꯃꯊꯛ ꯀꯥꯔꯛꯄꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅꯗꯤ ꯇꯧꯅꯨ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯊꯝꯃꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯏꯕꯣꯍꯜ ꯃꯆꯥꯒꯤ ꯑꯆꯣꯠꯄ ꯃꯁꯥꯗꯨ ꯎꯕꯗ ꯈꯖꯤꯛ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ ꯍꯩ ꯏꯆꯥꯇꯣꯟ ꯊꯝꯃꯣ ꯂꯥꯛꯑꯣ ꯅꯃꯥ ꯇꯧꯖꯔꯁꯅꯤ ꯅꯁꯥꯗꯣ ꯅꯥꯔꯛꯇꯅꯅꯦ ꯇꯣꯛꯄ ꯇꯥꯔꯦꯅꯤ ꯅꯪꯕꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯣꯏꯅ ꯆꯣꯠꯂꯤ ꯑꯆꯣꯠꯄ ꯐꯤꯔꯣꯜꯗꯣ ꯍꯥꯟꯅ ꯑꯝꯇ ꯍꯣꯡꯗꯣꯛꯎ ꯂꯥꯛꯑꯣ ꯌꯥꯅꯤꯗ ꯕꯕꯥ ꯂꯣꯏꯗꯧꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯥꯇꯣꯟ ꯆꯣ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯆꯔꯨꯔꯣ ꯃꯃꯥ ꯇꯧꯕꯤꯔꯒꯦ ꯅꯥꯔꯛꯇꯅ ꯇꯣꯛꯄ ꯇꯥꯔꯦ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯦ ꯄꯤꯔꯛꯑꯣ ꯃꯃꯥ ꯇꯧꯕꯤꯔꯒꯦ ꯃꯥꯂꯦꯝ ꯏꯕꯣꯍꯜꯒꯤ ꯃꯃꯥꯡꯗ ꯀꯦꯕꯤꯅ ꯇꯧꯁꯤꯟꯅꯕꯁꯤ ꯎꯔꯒ ꯏ ꯍꯥꯏꯒꯠꯂꯦ ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ ꯋꯥꯏꯄꯔꯗꯨ ꯄꯤꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯍꯥꯏ ꯀꯦꯕꯤ ꯃꯇꯨꯡꯗ ꯑꯉꯥꯡꯗ ꯁꯤꯒꯨꯝꯕ ꯇꯧꯍꯟꯒꯅꯨꯀꯣ ꯍꯣ ꯑꯩꯅ ꯇꯧ ꯍꯥꯏꯗꯅ ꯇꯧꯍꯟꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯝꯕꯅꯤ ꯃꯈꯣꯏ ꯕꯕꯥ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯐꯠꯇꯅ ꯑꯣꯏꯅ ꯑꯗꯨꯝ ꯎꯕꯤꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯇꯣꯝꯕꯤꯅꯤ ꯏꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯑꯗꯨꯝ ꯎꯕꯤ ꯂꯩꯔꯦ ꯍꯩ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯉꯥꯡꯁꯤꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯅꯪ ꯁꯤꯗꯤꯕ ꯂꯥꯟꯅ ꯈꯟꯒꯟꯈ꯭ꯔꯦꯍꯦ ꯍꯣ ꯈꯪꯉꯦ ꯌꯥꯔꯦ ꯐꯠ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ ꯍꯣꯏ ꯏꯕꯣꯍꯜ ꯃꯥꯂꯦꯝꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯅꯪ ꯉꯁꯤꯗꯤ ꯅꯄꯥ ꯂꯥꯛꯄꯒꯤ ꯇꯧꯍꯟꯗ꯭ꯔꯕꯅꯤ ꯅꯄꯥꯁꯤ ꯂꯥꯝꯗ꯭ꯔꯗꯤ ꯏꯃꯨꯡꯁꯤ ꯂꯣꯏꯅ ꯇꯩꯍꯜꯂꯝꯒꯗꯕꯅꯤ ꯈꯪꯅꯤ ꯃꯊꯪꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯁꯣꯝꯗ ꯃꯥꯂꯦꯝꯒꯤ ꯀꯥꯗꯅꯤ ꯃꯥꯂꯦꯝ ꯐꯤꯔꯣꯜꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯒ ꯑꯆꯣꯠꯄ ꯐꯤꯔꯣꯜꯁꯤꯡ ꯗ꯭ꯔꯥꯏ ꯇꯧꯅꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯍꯥꯞꯆꯤꯜꯂꯤ ꯏꯆꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ ꯅꯪꯕꯨ ꯅꯣꯡ ꯇꯥꯔꯛꯄ ꯈꯪꯍꯧꯗ꯭ꯔꯕꯣ ꯑꯧ ꯕꯕꯥ ꯉꯁꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ ꯈꯔ ꯁꯥꯡꯅ ꯂꯧꯔꯛꯄꯒꯤ ꯏꯁꯥꯁꯤ ꯋꯥꯃꯟꯗꯅ ꯉꯥꯏꯍꯥꯛ ꯍꯤꯞꯀꯦꯅ ꯍꯤꯞꯄꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯇꯨꯝꯈꯤ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯄꯨꯡ 6 ꯇꯥꯔꯝꯃꯤ ꯅꯪꯕꯨ ꯐꯤꯔꯣꯜꯗꯨ ꯁꯨꯔꯗꯤ ꯅꯃꯥ ꯍꯣꯏꯅ ꯆꯦ ꯍꯣꯏꯗ ꯐꯤ ꯐꯧꯔꯝꯕꯅꯤ ꯂꯧꯁꯤꯜꯂꯝꯃꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯉꯁꯥꯏ ꯃꯥꯂꯦꯝꯒꯤ ꯐꯤ ꯐꯧꯍꯧꯏ ꯍꯥꯏꯕꯁꯤ ꯀꯦꯕꯤ ꯀꯦꯅꯨ ꯑꯅꯤꯃꯛꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯣꯏꯅ ꯂꯧꯁꯤꯟꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯗꯕꯅꯤ ꯎꯠꯅꯤꯡꯗ꯭ꯔꯗꯨꯅ ꯋꯥ ꯁꯦꯝꯂꯒ ꯈꯨꯝꯂꯛꯏ ꯀꯥꯎꯗꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯕꯕꯥ ꯑꯣ ꯃꯊꯪꯗꯩꯗꯤ ꯍꯥꯏꯔꯝꯃꯣꯀꯣ ꯃꯈꯥꯗ ꯐꯧꯕ ꯑꯣꯏꯔꯗꯤ ꯃꯈꯣꯏꯁꯨ ꯎꯒꯗꯕꯅꯤ ꯃꯊꯛꯇ ꯑꯣꯏꯕꯅꯤꯅ ꯀꯥꯎꯕ ꯑꯣꯏꯔꯝꯃꯅꯤ ꯃꯈꯣꯏꯁꯨ ꯍꯣꯏ ꯕꯕꯥ ꯐꯤꯗꯨ ꯗ꯭ꯔꯥꯏ ꯇꯧꯕ ꯂꯣꯏꯔꯦ ꯂꯧꯊꯣꯛꯇꯨꯅ ꯁꯦꯂꯤꯡ ꯐꯦꯟꯗꯨꯒꯤ ꯃꯈꯥꯗ ꯇꯦꯕꯜꯗꯨ ꯆꯤꯡꯁꯤꯜꯂꯒ ꯐꯤꯔꯣꯜꯗꯨ ꯐꯧꯗꯣꯛꯏ ꯏꯕꯣꯍꯜꯁꯨ ꯃꯆꯥꯅ ꯇꯧꯔꯤꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯌꯥꯔꯅꯤ ꯕꯕꯥ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯌꯥꯅꯤꯗ ꯕꯕꯥꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯑꯗꯣ ꯏꯆꯥꯇꯣꯟ ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯈꯟꯅꯒꯦꯗꯅ ꯑꯣꯐꯤꯁꯇꯒꯤ ꯉꯟꯅ ꯂꯥꯛꯄꯅꯤ ꯀꯩ ꯋꯥꯅꯣ ꯕꯕꯥ ꯑꯇꯩ ꯅꯠꯇꯦꯗ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯅꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯑꯦꯛꯖꯥꯝꯗꯨ ꯊꯥꯅꯕ ꯍꯥꯏꯗꯅ ꯅꯈꯣꯏ ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯕꯕꯥꯗ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤꯅꯦ ꯕꯕꯥꯗꯤ ꯀꯩ ꯍꯥꯏꯕꯤꯈꯤꯒꯦ ꯑꯩꯅ ꯏꯆꯥꯒ ꯈꯟꯅꯔꯛꯈꯤꯒꯦ ꯑꯗꯨꯒ ꯃꯔꯣꯜ ꯍꯥꯏꯔꯛꯀꯦ ꯍꯥꯏꯈꯤꯕꯅꯤ ꯑꯣ ꯕꯕꯥ ꯑꯩ ꯂꯩꯅꯤꯡꯗꯦꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯊꯥꯒꯤ ꯅꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯒꯤꯅꯦ ꯕꯕꯥꯅ ꯁꯨꯝ ꯏꯆꯥꯗ ꯍꯪꯕꯅꯤ ꯏꯆꯥꯅ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯂꯩꯔꯨꯅꯨ ꯕꯕꯥ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯕꯕꯥ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯒꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯁꯤꯁꯦ ꯐꯤꯁꯤꯁꯨ ꯐꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯕꯕꯥꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯈꯤꯒꯦ ꯅꯁꯥ ꯏꯪꯍꯟꯒꯅꯨꯀꯣ ꯅꯥꯔꯛꯀꯅꯤ ꯍꯣꯏ ꯕꯕꯥ ꯊꯣꯛꯑꯦꯀꯣ ꯍꯣꯏ ꯕꯕꯥ ꯏꯕꯣꯍꯜ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝ ꯉꯁꯤꯒꯤ ꯃꯃꯥꯇꯣꯟꯒꯤ ꯃꯇꯧꯗꯨ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗꯣ ꯐꯥꯊꯖꯩ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯤꯕꯨ ꯅꯈꯣꯏꯅ ꯉꯝꯃꯦꯅ ꯆꯠꯂꯤꯕꯗꯣ ꯅꯈꯣꯏꯗꯒꯤꯁꯨ ꯉꯝꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯔꯒꯦ ꯑꯩ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏꯗ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯎꯠꯂꯤꯕ ꯅꯑꯣꯡ ꯅꯇꯧ ꯈꯨꯗꯤꯡꯁꯨ ꯇꯝꯊꯣꯛꯂꯣꯏ ꯅꯁꯥꯅ ꯅꯁꯥꯒꯤ ꯂꯝꯆꯠ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯃꯁꯥꯒꯤ ꯃꯊꯧꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯊꯣꯏꯕꯅ ꯄꯥꯕꯣꯡ ꯁꯅꯥꯅ ꯀꯩꯗꯧꯔꯦ ꯑꯩ ꯒꯥꯔꯤ ꯑꯝꯇ ꯂꯩꯕꯤꯌꯨꯕ ꯍꯥꯟꯅꯒꯤꯗꯣ ꯀꯩꯗꯧꯔꯒꯦꯅꯦ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯈ꯭ꯔꯕ ꯇꯦꯕꯜꯗꯩ ꯇꯥꯔ ꯀꯥꯏꯈ꯭ꯔꯦꯕ ꯅꯪꯗꯤ ꯇꯦꯕꯜꯗ ꯀꯩꯗꯧꯕꯩ ꯊꯝꯃꯨꯔꯤꯕ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯍꯧꯅꯕꯤ ꯋꯥꯍꯪ ꯃꯈꯜ ꯃꯈꯜꯁꯤ ꯑꯗꯨꯝ ꯍꯪꯉꯛꯑꯗꯧꯅꯤ ꯌꯥꯗ꯭ꯔꯦ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤꯃꯛꯁꯤꯗ
ꯅꯪꯅ ꯃꯔꯝ ꯆꯥꯗꯅ ꯃꯥꯡꯍꯜꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤ ꯍꯦꯟꯃꯜꯂꯤꯀꯣ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯝꯇ ꯂꯩꯕꯤꯌꯣꯕ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯇꯥꯏꯝ ꯃꯦꯅꯦꯖ ꯇꯧꯔꯒ ꯏꯗꯣꯏꯅꯦꯕ ꯒꯥꯔꯤ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯤꯉꯣꯟꯗꯩ ꯃꯇꯝ ꯑꯗꯨꯝ ꯍꯪꯕꯗꯣ ꯑꯦꯛꯖꯥꯝꯅꯤꯅ ꯃꯤꯁꯨ ꯀꯩꯁꯨ ꯗꯤꯁꯇꯔꯕ ꯇꯧꯍꯟꯅꯤꯡꯉꯣꯏꯕ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯔꯒ ꯊꯨꯒꯥꯏꯔꯒ ꯃꯥꯡꯈꯤꯅꯕꯅꯤ ꯑꯁ ꯕꯥꯕꯨ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜ ꯇꯧꯗꯧꯔꯦ ꯑꯝꯇ ꯂꯩꯕꯤꯌꯣꯕ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯊꯦꯝꯕꯤꯅ ꯁꯅꯥ ꯀꯩꯗꯧꯔꯦ ꯄꯥꯕꯨꯡꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯃꯃꯥ ꯑꯩꯅ ꯄꯥꯕꯨꯡꯗ ꯒꯥꯔꯤ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯔꯒ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯤꯕ ꯅꯪꯒꯤ ꯒꯥꯔꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯣ ꯌꯥꯈꯤꯗ꯭ꯔꯦ ꯌꯥꯔꯒꯕꯨ ꯑꯩ ꯅꯣꯏꯗ ꯒꯥꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤꯗ꯭ꯔꯣ ꯍꯩꯃꯥ ꯑꯃꯨꯛ ꯄꯩꯔꯤꯁꯤ ꯌꯦꯡꯉꯨ ꯅꯪ ꯄꯥꯕꯨꯡꯅ ꯂꯩꯗ꯭ꯔꯁꯨ ꯑꯩꯅ ꯂꯩꯔ ꯂꯣꯏꯔꯦꯗꯅ ꯏꯆꯥ ꯁꯅꯥꯒꯤꯕꯣ ꯑꯗꯨꯅꯦꯕ ꯃꯃꯥꯇꯅꯤ ꯏꯃꯥꯁꯨ ꯗꯣꯛꯇꯔꯅꯤ ꯏꯄꯥꯅ ꯗꯤꯖꯤꯄꯤꯅꯤ ꯑꯩꯁꯨ ꯏꯇꯣꯝꯗꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯤ ꯃꯔꯜ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯗꯅ ꯀꯅꯥ ꯁꯤꯖꯤꯟꯅꯗꯣꯏꯅꯣꯕ ꯍꯥꯏ ꯁꯤꯖꯥ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯅ ꯈꯪꯅ ꯂꯩꯒꯅꯤ ꯅꯪꯀꯣ ꯅꯆꯥꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯁꯨꯝ ꯄꯤꯕꯒꯤꯅꯦ ꯑꯉꯥꯡꯁꯦ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯕꯅꯤ ꯀꯩꯅꯣꯗ ꯌꯥꯝꯕꯣ ꯃꯤ ꯑꯉꯥꯡꯅ ꯒꯥꯔꯤ ꯑꯃꯈꯛ ꯍꯥꯏꯕꯁꯤꯗ ꯑꯗꯨ ꯌꯥꯝꯅ ꯂꯤꯛꯁꯜꯂꯤꯗꯨꯕꯣ ꯒꯥꯔꯤ ꯑꯃꯈꯛ ꯂꯩꯕꯕꯨ ꯂꯩꯕꯤꯈ꯭ꯔꯁꯤ ꯀꯩꯅꯣ ꯅꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯀꯗꯧ ꯒꯥꯔꯤꯗꯣ ꯃꯃꯜ ꯑꯔꯥꯏꯕꯗꯤ ꯍꯥꯏꯔꯛꯑꯣꯏꯅꯦ ꯌꯦꯡꯉꯣꯏ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯄꯣꯠꯇ ꯁꯦꯜ ꯃꯌꯥꯝ ꯃꯌꯥꯝ ꯊꯥꯗꯕꯗꯤꯅꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯑꯁ ꯕꯕꯥ ꯌꯥꯝꯗꯤ 5K ꯈꯛꯇꯅꯦꯕ ꯌꯥꯝ ꯐꯕ ꯕ꯭ꯔꯥꯟꯅꯦꯕ ꯀꯨꯏꯅ ꯆꯠꯇꯣꯏꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯩ ꯍꯣꯡꯉꯕꯅꯦꯕ ꯄꯥꯝꯕꯗꯤ 30K ꯍꯦꯟꯅ ꯄꯤꯕ ꯄꯥꯝꯃꯤ ꯑꯗ ꯅꯣꯏ ꯋꯥꯟꯊꯈ꯭ꯔꯅꯤꯅ 5K ꯈꯛ ꯍꯥꯏꯕꯤꯕꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯛꯀꯦ ꯆꯪꯉꯨꯆꯣ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯗ ꯊꯦꯝꯕꯤꯅ ꯁꯅꯥ ꯆꯣ ꯂꯥꯏꯔꯤꯛ ꯄꯥꯎꯔꯣ ꯃꯃꯥꯅ ꯅꯪꯒꯤ ꯈꯪꯅ ꯇꯧꯔꯛꯑꯒꯦ ꯆꯣ ꯃꯃꯥꯇꯅꯤ ꯑꯩ ꯆꯪꯉꯤꯀꯣ ꯃꯃꯥ ꯁꯣꯏꯅꯗꯕꯤ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦꯀꯣ ꯏꯃꯥ ꯍꯣꯏ ꯑꯊꯣꯏꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯤꯖꯥ ꯑꯉꯥꯡꯁꯤ ꯌꯥꯔꯔꯣꯏ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯌꯥꯗꯅ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯃꯥꯡꯉꯅꯤ ꯈꯔꯁꯨ ꯌꯥꯔꯨꯅꯨ ꯀꯩꯗꯧꯒꯦ ꯌꯥꯝꯕꯣ ꯏꯆꯥꯁꯤ ꯃꯇꯣꯝꯇꯅꯤ ꯑꯗꯒꯤ ꯏꯆꯥꯁꯤꯅ ꯅꯤꯁꯥ ꯆꯥꯗꯅ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕꯁꯤ ꯅꯠꯇꯦ ꯒꯥꯔꯤ ꯑꯃ ꯁꯤꯕ ꯍꯥꯏꯕꯁꯦ ꯃꯍꯩꯔꯣꯏ ꯃꯈꯣꯏꯗꯗꯤ ꯇꯉꯥꯏ ꯐꯗꯦ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯇꯥꯏꯝ ꯃꯦꯅꯦꯖ ꯇꯧꯔꯒ ꯑꯟꯁꯔ ꯈꯨꯝꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯦ ꯑꯇꯣꯞꯄꯗ ꯃꯌꯥꯝ ꯃꯥꯡꯍꯟꯕꯁꯨ ꯅꯠꯇꯦ ꯌꯥꯝꯕꯨꯡꯅ ꯂꯩꯅꯤꯡꯗ꯭ꯔꯒ ꯑꯩ ꯑꯗꯨꯝ ꯂꯩꯕꯤꯒꯦ ꯍꯩ ꯁꯤꯖꯥ ꯑꯩꯅ ꯂꯩꯅꯤꯡꯗꯕ ꯅꯠꯇꯦꯅꯦ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤꯅꯦ ꯌꯥꯔꯦ ꯌꯥꯝꯕꯨꯡ ꯑꯗꯨꯝ ꯉꯥꯡꯍꯧꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯍꯥꯏꯔꯒ ꯊꯦꯝꯕꯤꯗꯣ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯤꯕ ꯃꯆꯥꯁꯤꯒꯤ ꯑꯀꯟꯗ ꯋꯥꯖꯔꯤ ꯃꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗꯒꯤ ꯃꯆꯥꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯣꯏꯗ ꯑꯩꯒꯤ ꯁꯤꯖꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯑꯇꯥꯡꯕꯅꯤ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯦꯕꯨꯁꯨ ꯃꯥꯅ ꯀꯌꯥꯗ ꯅꯣꯂꯨꯛꯅ ꯆꯠꯂꯤꯕ ꯃꯆꯦꯗꯨꯒꯤ ꯃꯐꯝꯗ ꯃꯥꯅ ꯁꯛꯈꯤꯕ ꯋꯥꯁꯛꯇꯣ ꯉꯁꯤ ꯐꯥꯎꯕ ꯀꯥꯏꯍꯟꯗ ꯆꯠꯂꯤ ꯁꯤꯖꯥ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯇꯧꯁꯤ ꯌꯦꯡꯂꯤꯕ꯭ꯔꯥ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯛꯈꯤꯕ ꯋꯥꯁꯛꯇꯣ ꯉꯁꯤ ꯐꯥꯎꯕ ꯉꯥꯛꯅ ꯆꯠꯂꯤ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯍꯟꯗ ꯊꯝꯂꯤꯌꯦ ꯁꯤꯖꯥ ꯁꯅꯥ ꯃꯄꯨꯛꯅꯤꯡꯗ ꯄꯦꯟꯖꯩ ꯊꯦꯝꯕꯤꯅ ꯑꯊꯣꯏꯕꯕꯨ ꯂꯨꯅ ꯇꯧꯕꯤꯕꯁꯤ ꯎꯕꯗ ꯑꯇꯣꯝꯕꯤ ꯀꯅꯥꯅꯁꯨ ꯑꯁꯨꯝꯅ ꯇꯧꯔꯝꯃꯣꯏ ꯈꯜꯂꯤ ꯃꯥꯂꯦꯝꯒꯤ ꯃꯃꯥꯇꯣꯟꯒ ꯑꯊꯣꯏꯕꯒꯤ ꯃꯃꯥꯇꯣꯟꯒ ꯌꯥꯝ ꯈꯦꯠꯅꯩ ꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯅ ꯕꯕꯥ ꯑꯦꯗꯚꯥꯟꯁ ꯁ꯭ꯀꯨꯜꯗ ꯄꯨꯕ ꯑꯣꯖꯥ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯂꯩ ꯀꯩꯗꯧꯔꯦ ꯀꯩꯒꯤꯅꯣ ꯅꯪ ꯃꯗꯨ ꯍꯪꯉꯤꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯜꯂꯒ ꯇꯝꯅꯤꯡꯉꯩꯔꯣ 12th ꯄꯣꯖꯤꯁꯟ ꯂꯦꯞꯀꯗꯧꯔꯤꯕ꯭ꯔꯣ ꯑꯁ ꯅꯠꯇꯦꯕ ꯕꯕꯥ ꯑꯗꯨꯗꯤ ꯀꯩꯒꯤ ꯁꯨꯝ ꯏꯃꯥꯟꯅꯕꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯇꯝꯃꯤꯌꯦ ꯑꯗꯨꯒꯤ ꯑꯣꯖꯥ ꯈꯪꯅꯕ ꯂꯩꯔꯗꯤ ꯑꯦꯛꯖꯥꯝꯒꯤ ꯈꯔ ꯇꯥꯛꯅꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯅꯥꯒꯤ ꯃꯧꯄꯥꯅꯣꯅꯦ ꯀꯩ ꯂꯝꯗꯩꯅꯣ ꯊꯥꯡꯒꯗꯩꯅꯤ ꯁꯤꯜꯄꯥꯒꯤ ꯃꯧꯄꯥꯅꯤ ꯀꯩ ꯃꯃꯤꯡ ꯀꯧꯕ ꯍꯣꯏ ꯑꯆꯧꯕ ꯀꯧꯏ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯝ ꯀꯣꯊꯂꯛꯑꯦꯕ ꯑꯣꯖꯥ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯣ ꯑꯦꯗꯚꯥꯟꯁꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤꯅꯦ ꯑꯁ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯕꯕꯥ 12 ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯃꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯀꯧꯔꯒ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤꯀꯣ ꯕꯕꯥ ꯑꯩ ꯋꯥꯅꯣꯝ ꯍꯧꯒꯦꯕ ꯅꯠꯇꯦ ꯕꯦꯝꯃ ꯅꯪꯅ ꯊꯋꯥꯏ ꯑꯁꯨꯛ ꯌꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯤꯅ ꯑꯦꯛꯖꯥꯝ ꯊꯥꯗꯧꯔꯒ
Kaino baba mi imanabigi mopani aina position yawhaudrabanina mi angang-khaidu yawhaning tawbani aisu angamba mating pangi tawba ado baba chakosiko baba ko hoi thank you baba nushibana mapagi khazaida siklamlaga hiyaino magi kada jangkhre angaw bisidi aibu kamai nganu masibo hiyaino magi phamungda phamlaga photo yengli angang nang chiche lairi nangidama chiche na phajana tawbirakani kemwarunuda masakse yenga subningshiba hengalai magi masaksida mibu sumbaiba sekta amadi yauri karamba jagadano haibadi khangdi subningshiba ngangse aidi oidana kanagi oinige masada hana hairani yadragana aigi langda namdana thoalani chichigi langda bungo soidrabani hiyaino matomda nokjai karigumba khara ningsinglakpagum contact changduna henthoida call tawsili somda henthoidu washroom na changmada ngairi henthoina matang chada phone sisu lakra phone laiba phone sisu ne kanam toiramoi akoi angang phabi gi weramni ba asina ne pai haudrasu amoi sau tawdoini aidi pilabani hera maning ne yaraktrabadu kanai phone kanai songno langning lakcho hairaga toilet changlaga thonglon senkhri hiyainu su phone tawshinba lepti kharai chalino khangdeba phone tawrise pairakpa kedauge haibanida nungaini ngasi paijre phawtawgi ibe thoisu machagi kada chak chabagi kawba changlai mana changakpada phone laktuna leirambaduda changsinduna kanano yengi nupi haina save tawrami ibe thoisu hiyainu ni haiba khangla receive tawi hello ngasai de phone pairaktrido kai chaluge haibanida nate kari aron thabak tawruge ba ibe thoi manada namlamba phone do khara lapna thangduklaga loud speaker thadoi bema cha hindi khangde ni he ai sojik ta kitchen de karakpada ngairi magi kada leramde o tanjadu da washroom gi thong do hangdune henthoi tholai ho washroom changu bani ngasai de phone lai do ai su tai loisindana washroom de chenthorpa yadabaini si thoro law henthoi phone nu lauraga hello nupiya phone do adum par chalu yadro taning de ko hai cha thoi law chak chawrasi wari sana dum kumo ko hoi mama ibe thoi hana kumkhri henthoi su yai ga wari sa duna kumlai kaino sarairo nang phone tawrese yam chinbai waro chak chagi nangna maming hangakpa angang ani dogi maming do kai haibano kaidoge haino khangaga sarairo thabak tawgi amana athoiba amana nakton o yari thamo chak to phajana charo thibong law hairaga phone do kakthakri acha kya duni yengone magi kanaba khanma nupini masinu pisi ibe thoina hai suktana leiranu ne chak charge law nakhoina chinanaw si kamai tawdino khangdi khana duiga lawna duiga dum tawrale nomate ingna chikna wari sade ne ho khana dari chak changdi ma dining chair ma chingthoklaga ma su phamthai aduga chak to punna chamina khri somda hiyainu su phone do kanna meli chak chani haiba kawba makai ibe yaina bema chak chana charu aduga phone do melu khoimona bema chak chabu sidadi phone do ngyak ta thamu as ba ma ai khange ba ai yam lu ba mim thirin tawri ne ba hoine adubo ba chak si chaba luraga thiyo ba hoi chada jajarage hairaga chak to purprup chai hey phuni tamna chawni nangbo phuloi ayam haibani hairaga khara charaga thokre we noni romance tawro chawro bye bye hairaga kitchen dagi thokre masibu kamai nganu dino ne aibo khoimuna karan purai ichana so yaba pirame
ꯆꯥꯛ ꯆꯥꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯔꯣꯃꯥꯟꯁ ꯉꯥꯏꯍꯥꯛ ꯇꯧꯁꯤꯗꯅ ꯃꯃꯥ꯫ ꯏꯕꯦꯌꯥꯏ ꯃꯃꯤꯠ ꯄꯩꯅ ꯈꯣꯏꯃꯨꯗ ꯌꯦꯡꯂꯛꯏ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯕꯕꯥ ꯍꯅꯨꯊꯪꯁꯤꯗ꯫ ꯆꯍꯤ 50 ꯐꯥꯎꯕ ꯁꯨꯗ꯭ꯔꯤ ꯀꯥꯏꯗꯩ ꯍꯅꯨꯕꯅꯣ? ꯅꯠꯇꯦ ꯅꯨꯄꯤ ꯅꯪꯕꯨ ꯌꯥꯝ ꯍꯅꯨꯅꯤꯡꯉꯕꯣ? ꯅꯪ ꯍꯅꯨꯅꯤꯡꯉꯁꯨꯅꯦ ꯑꯩꯗꯤ ꯍꯅꯨꯕ ꯌꯥꯗ꯭ꯔꯤꯍꯦ꯫ ꯑꯗꯨꯅ ꯏꯁꯥꯁꯦ ꯔꯣꯃꯥꯟꯁꯀꯨꯝꯕꯁꯦ ꯈꯔ ꯇꯧꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯤ꯫ ꯃꯄꯥ ꯂꯧꯏ ꯃꯆꯥꯁꯤꯁꯨ ꯑꯗꯨꯅ ꯃꯃꯥꯏꯁꯤ ꯑꯣꯈꯥꯛ ꯏꯀꯥꯏꯕ ꯈꯪꯗꯦ꯫ ꯀꯥꯏꯗꯦ ꯑꯩ ꯂꯧꯔꯝꯃꯤꯁꯦ ꯐꯩ ꯍꯥꯏꯔꯤꯅꯤ꯫ ꯅꯪ ꯂꯧꯔꯝꯃꯗꯤ ꯏꯁꯧ ꯂꯥꯡꯕꯗꯅꯦ ꯏꯃꯨꯡꯁꯤ ꯏꯪꯅ ꯂꯩꯕ ꯉꯝꯃꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯂꯥꯡꯗ꯫ ꯅꯨꯄꯥꯅ ꯃꯃꯥꯏ ꯊꯥꯕꯅ ꯊꯥꯕꯅꯤ, ꯅꯨꯄꯤ ꯃꯥꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯗꯤ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯔꯨꯏ꯫ ꯃꯋꯥ ꯂꯧꯗꯦ ꯃꯄꯥ ꯑꯩ ꯂꯩꯔꯤ, ꯏꯆꯥꯒꯤꯗꯃꯛ ꯏꯆꯥꯅ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ꯫ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯑꯝꯇ ꯆꯥꯕꯤꯔꯣꯁꯦ꯫ ꯑꯁ ꯕꯦꯕꯥꯔ ꯐꯥꯎꯗꯦ꯫ ꯍꯣ ꯆꯥꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯁꯣꯝꯗ ꯍꯤꯌꯥꯏꯅꯨꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯐꯣꯟꯗ ꯑꯣꯠꯂꯤ꯫ ꯀꯔꯤꯕ ꯃꯤꯡꯗꯣ? ꯑꯊꯣꯏꯕ ꯑꯃꯅ ꯅꯥꯎꯇꯣꯟ꯫ ꯑꯊꯣꯏꯕꯒꯤ ꯍꯥꯟꯅ ꯌꯦꯡꯉꯒꯦ ꯍꯥꯏꯔꯒ ꯑꯩꯖꯤ ꯆꯪꯗꯨꯅ ꯁꯔꯆ ꯇꯧꯏ꯫ ꯑꯊꯣꯏꯕꯒꯤ ꯑꯊꯣꯏꯕ ꯉꯥꯛꯇ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝꯗꯣ ꯆꯪꯗꯅ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯀꯣꯟꯅꯊꯪꯗ ꯊꯦꯡꯅꯔꯤ ꯑꯥꯔꯀꯦ ꯑꯊꯣꯏꯕ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯦꯀꯥꯎꯟꯗꯨꯗ ꯑꯗꯨꯒ ꯆꯪꯉꯤ꯫ ꯐꯣꯂꯣꯋꯤꯡꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯉꯁꯥꯏꯗ ꯊꯤꯔꯤꯕ ꯃꯤꯗꯨ ꯐꯣꯂꯣꯋꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯀꯥꯎꯟꯗꯨꯗ ꯆꯪꯉꯤ꯫ ꯐꯣꯂꯣ ꯍꯥꯟꯅ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯦꯀꯥꯎꯟꯗꯣ ꯄ꯭ꯔꯥꯏቬꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯐꯣꯇꯣ ꯀꯩꯀꯩ ꯊꯥꯒꯠꯄꯅꯣ ꯍꯥꯏꯕ ꯎꯗꯦ꯫ 5 ꯄꯣꯁ 70K ꯐꯣꯂꯣꯋꯔ 2 ꯐꯣꯂꯣꯋꯤꯡ ꯍꯥꯏꯅ ꯃꯥꯅ ꯐꯣꯂꯣ ꯇꯧꯔꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯄ꯭ꯔꯥꯏቬꯁꯤ ꯊꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯦꯁꯦꯖ ꯑꯃꯗꯤ ꯊꯥꯖꯤꯜꯂꯤ꯫ ꯑꯦꯛꯁꯦꯞ ꯇꯧꯔꯛꯀꯦꯔꯥ ꯇꯧꯔꯛꯑꯣꯏꯔꯥ ꯃꯥꯒꯤ ꯊꯥꯐꯝ ꯊꯣꯛꯄ꯫ ꯑꯉꯥꯡ ꯅꯣꯏ ꯆꯦꯆꯦꯅꯦ ꯑꯦꯛꯁꯦꯞ ꯇꯧꯔꯛꯑꯣ꯫ I am waiting your precious reply. ꯇꯦꯛꯁꯇꯨ ꯍꯦꯛ ꯊꯥꯈꯤꯕꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯣꯛꯂꯤꯉꯩ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏ꯫